ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯅꯦꯝꯕꯣꯛ ꯅꯤꯡꯕꯤ ꯂꯤꯟꯊꯣꯏ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯈꯥꯁꯤꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯅꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯍꯔꯗꯨꯗ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯛꯇꯥꯡꯕ ꯊꯣꯛꯄꯗꯒꯤ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯁꯦꯜꯁꯤꯡ ꯈꯣꯝꯖꯤꯜꯂꯒ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯖ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯣꯏ ꯄꯥꯕꯨꯡ, ꯁꯍꯔꯁꯤꯗ ꯆꯥꯛꯇꯥꯡꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯍꯟꯖꯤꯟꯗꯣꯏꯅꯣ? ꯈꯪꯗꯦ, ꯀꯨꯝꯁꯤꯒꯤ ꯆꯥꯛꯇꯥꯡꯕꯁꯤꯅ ꯈꯔ ꯌꯥꯝ ꯁꯥꯊꯤꯔꯦ꯫ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯆꯥꯅ ꯊꯛꯅꯕ ꯂꯩꯇꯗꯨꯅ ꯁꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯤꯔꯝꯗ ꯆꯠꯂꯒ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯤ꯫ ꯑꯩꯗꯤ ꯃꯤꯔꯝꯗ ꯂꯝꯂꯥꯟꯕ ꯑꯣꯏꯅ ꯁꯩꯗꯥꯡꯗꯨꯅ ꯂꯩꯒꯗꯕꯁꯦ ꯍꯩꯅꯗꯦ꯫ ꯑꯩꯈꯣꯏꯅ ꯃꯤꯇꯣꯞ ꯑꯣꯏꯅ ꯂꯝꯗꯨꯗ ꯀꯔꯤ ꯁꯨꯔꯒ ꯆꯥꯗꯣꯏꯅꯣ? ꯃꯃꯥ, ꯑꯩꯈꯣꯏꯅ ꯁꯦꯜ ꯂꯟ ꯊꯨꯝꯁꯤꯡ ꯄꯨꯗꯨꯅ ꯆꯠꯂꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯩꯗꯥꯡꯗꯨꯅ ꯂꯩꯒꯗꯕ ꯂꯝꯗꯨꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯍꯤꯡꯅꯕ ꯍꯣꯠꯅꯗꯣꯏꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯥꯛꯇꯥꯡꯕꯁꯤ ꯐꯔꯕꯗꯤ ꯑꯃꯨꯛ ꯍꯜꯂꯛꯇꯣꯏꯅꯤ꯫ ꯀꯔꯤꯁꯨ ꯂꯥꯡꯇꯛꯅꯔꯨꯅꯨ꯫ ꯑꯩꯗꯤ ꯍꯩꯅꯗꯦ ꯃꯤꯔꯝꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯂꯩꯐꯝ ꯆꯥꯐꯝ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗꯒꯤ ꯑꯩ ꯆꯠꯅꯤꯡꯗꯦ꯫ ꯂꯩꯅꯥ ꯇꯤꯟꯅꯥ ꯀꯔꯤ ꯑꯣꯏꯔꯤꯁꯨ ꯈꯪꯗꯕ ꯃꯐꯝꯗꯨꯗ ꯃꯣꯏ ꯄꯥꯕꯨꯡ, ꯑꯩꯗꯤ ꯑꯁꯦꯡꯕꯒꯤ ꯀꯤꯖꯩ꯫ ꯍꯦꯔꯥ, ꯅꯪꯒꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤꯁꯤ꯫ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯁꯦꯜꯁꯤꯡ ꯂꯣꯏꯁꯤꯜꯂꯒ ꯍꯌꯦꯡꯋꯥꯏ ꯏꯆꯥꯁꯤꯡ ꯁꯦꯝꯕꯗ ꯋꯥꯅ ꯃꯤꯅꯥꯏꯒꯤ ꯄꯨꯟꯁꯤꯗ ꯂꯩꯕ ꯄꯥꯝꯕ꯭ꯔꯥ? ꯅꯪꯅ ꯍꯩꯅꯗꯦ ꯍꯥꯏꯔꯕꯁꯨ ꯃꯤ ꯀꯌా ꯑꯃ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈ꯭ꯔꯕꯅꯤ꯫ ꯃꯅꯤꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯊꯦꯝꯗꯨꯅ ꯅꯝꯗꯅ ꯃꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯗꯨ ꯊꯥꯗꯣꯛꯈꯤ꯫ ꯃꯈꯣꯏ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯨꯅ ꯃꯃꯩꯊꯪꯗ ꯎꯅꯥꯄꯥꯜ ꯍꯥꯏꯕ ꯂꯩꯕꯥꯛꯇ ꯊꯨꯡꯈꯤ꯫ ꯃꯇꯝꯗꯨꯗ ꯎꯅꯥꯄꯥꯜ ꯂꯩꯕꯥꯛꯁꯦ ꯌꯥꯝꯅ ꯃꯔꯥ ꯆꯦꯠꯅ ꯄꯥꯟꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯂꯩꯕꯥꯛꯁꯤꯗꯗꯤ ꯊꯣꯏꯗꯣꯛꯅ ꯆꯥꯛꯇꯥꯡꯕ ꯊꯣꯛꯄꯁꯨ ꯂꯩꯔꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯗ ꯃꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯊꯥꯖ ꯃꯤꯇꯣꯞ ꯑꯣꯏꯅ ꯁꯩꯗꯥꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯅꯤꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯂꯝ ꯃꯆꯦꯠ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯁꯥꯕ ꯍꯧꯈꯤ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕ ꯂꯣꯏꯈꯤ꯫ ꯀꯃꯥꯏ ꯇꯧꯒꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯝꯁꯦ? ꯅꯪ ꯍꯩꯅꯕ꯭ꯔꯣ ꯃꯐꯝꯁꯤꯕꯣ? ꯑꯩꯅ ꯈꯜꯂꯝꯕꯒ ꯌꯥꯝꯅ ꯑꯣꯟꯅꯔꯦ꯫ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯆꯍꯤ 1.5 ꯐꯥꯔꯛꯂꯦ꯫ ꯉꯁꯤ ꯐꯥꯎꯕ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯅ ꯍꯤꯡꯂꯤꯕꯁꯦ ꯑꯩꯗꯤ ꯑꯁꯨꯝꯅꯕꯨ ꯑꯣꯏꯅꯤ ꯈꯟꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯃꯐꯝꯁꯤꯗ ꯊꯕꯛ ꯊꯤꯔꯒ ꯏꯃꯨꯡ ꯁꯦꯝꯕ ꯍꯧꯔꯒꯦ꯫ ꯅꯪꯁꯨ ꯅꯪꯒꯤ ꯍꯩꯖꯕꯤ ꯄꯨꯊꯣꯛꯂꯣ꯫ ꯑꯩꯗꯤ ꯀꯔꯤ ꯍꯩꯖꯕ ꯄꯨꯊꯣꯛꯇꯣꯏꯅꯣ? ꯑꯩꯗꯤ ꯃꯅꯤꯡꯒꯤ ꯑꯍꯥꯡꯕ ꯂꯩꯕꯗꯣ ꯍꯤꯡꯒꯣꯜ ꯑꯣꯏꯅ ꯍꯣꯠꯅꯔꯒꯦ꯫ ꯂꯝꯁꯤꯗ ꯅꯧꯅ ꯈꯨꯟꯗꯥꯔꯛꯄꯁꯨ ꯑꯣꯏꯕꯅꯤꯅ ꯃꯇꯝ ꯈꯔꯗꯤ ꯂꯝꯒꯤ ꯃꯔꯝꯗ ꯈꯪꯅꯕ ꯅꯩꯅꯈꯤꯁꯦ꯫ ꯅꯪꯁꯨ ꯊꯕꯛ ꯆꯠꯄꯗꯣ ꯂꯝꯁꯤꯒꯤ ꯃꯤꯁꯤꯡ ꯍꯦꯛꯇ ꯊꯥꯖꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯗ꯫ ꯈꯪꯅ ꯈꯪꯅ ꯇꯧꯕꯁꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯁꯤ꯫ ꯐꯔꯦ, ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ꯫ ꯑꯃꯥꯡꯁꯪ ꯁꯦꯝꯕꯗꯣ ꯂꯣꯏꯁꯤꯟꯕꯤꯔꯣ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯝꯗꯨꯗ ꯂꯩꯈꯤ꯫ ꯃꯈꯣꯏꯅ ꯃꯔꯝꯗꯝꯗ ꯆꯥꯛꯇꯥꯡꯕ ꯊꯣꯛꯂꯤꯕꯗꯨ ꯀꯔꯝ ꯇꯧꯔꯤꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯂꯣꯏꯅ ꯀꯥꯎꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯥꯖ ꯃꯆꯥꯅꯨꯄꯥ 2 ꯐꯪꯖꯈꯤ꯫ ꯃꯄꯥ ꯃꯅꯤꯅ ꯃꯈꯣꯏꯒꯤ ꯃꯤꯡ ꯂꯣꯏꯅ ꯊꯣꯟꯕꯤꯈꯤ꯫ ꯃꯆꯥ ꯑꯍꯟ ꯑꯗꯨꯒꯤ ꯃꯤꯡ ꯃꯥꯂꯦꯝ, ꯑꯗꯨꯒ ꯑꯇꯣꯝꯕꯗꯨꯒꯤ ꯃꯤꯡꯅ ꯑꯊꯣꯏꯕ ꯍꯥꯏꯅ ꯊꯣꯟꯕꯤꯈꯤ꯫ ꯃꯃꯥ ꯊꯥꯖꯅ ꯌꯨꯝꯗ ꯂꯩꯗꯨꯅ ꯃꯆꯥꯅꯨꯄꯥꯁꯤꯡꯕꯨ ꯅꯤꯡꯊꯤꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕ ꯂꯝ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯇꯠꯇꯅ ꯋꯥꯔꯤ ꯂꯤꯕꯤ꯫ ꯃꯥꯂꯦꯝꯅ, ꯄꯂꯦꯝ ꯏꯃꯥ, ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗꯣ ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕꯗꯤ ꯀꯔꯤꯒꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯤꯕꯅꯣ? ꯏꯕꯨꯡꯉꯣ, ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯣꯛꯅꯐꯝꯗꯨꯗ ꯍꯟꯗꯣꯏꯅꯤ꯫ ꯃꯐꯝꯗꯨꯗ ꯆꯥꯛꯇꯥꯡꯕ ꯊꯣꯛꯄ ꯃꯔꯝꯅ ꯑꯩꯈꯣꯏ ꯃꯤꯔꯝꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯕꯒꯤ ꯋꯥꯅꯤ꯫ ꯑꯊꯣꯏꯕꯅ, ꯏꯃꯥ, ꯑꯩꯗꯤ ꯆꯠꯅꯤꯡꯗꯦ꯫ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯄꯣꯛꯄꯅꯤ꯫ ꯑꯩꯒꯤ ꯄꯣꯛꯅꯐꯝꯁꯤ ꯅꯨꯡꯁꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯝꯁꯦ ꯄꯥꯕꯨꯡꯅ ꯁꯦꯜ ꯄꯤꯔꯒ ꯂꯩꯕ ꯂꯝꯅꯦ꯫ ꯑꯗꯨꯅ ꯂꯝꯁꯤꯁꯨ ꯄꯥꯕꯨꯡꯒꯤ ꯄꯣꯛꯅꯐꯝꯗꯨꯒꯤ ꯃꯆꯦꯠꯅꯦ꯫ ꯃꯤꯒꯤ ꯂꯝꯗꯨꯕꯨ ꯀꯔꯝꯅ ꯄꯥꯕꯨꯡꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯗꯣꯏꯅꯣ? ꯌꯥꯔꯦ ꯌꯥꯔꯦ, ꯅꯈꯣꯏ ꯃꯔꯩ ꯇꯧꯅꯔꯅꯨ꯫ ꯀꯔꯤ ꯇꯧꯅꯔꯒꯦ ꯅꯈꯣꯏ ꯑꯅꯤꯗꯤ? ꯅꯆꯥꯁꯤꯡꯁꯦ ꯄꯣꯛꯅꯐꯝ ꯂꯝꯗ ꯆꯠꯂꯁꯤ, ꯃꯐꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣꯌꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯅ ꯃꯔꯩ ꯇꯧꯅꯔꯤꯕꯅꯤ꯫
ꯑꯩꯈꯣꯏꯅ ꯆꯠꯅꯤꯡꯂꯁꯨ ꯃꯐꯝꯗꯨꯗ ꯆꯞꯇꯥꯡꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯦꯡ ꯇꯥꯗ꯭ꯔꯤ ꯍꯥꯏꯕ ꯑꯩꯅ ꯇꯥꯔꯦ ꯑꯗꯨꯅ ꯋꯥꯔꯁꯨ ꯑꯩꯈꯣꯏ ꯉꯥꯏꯈꯤꯁꯤ ꯃꯇꯝꯅ ꯍꯧꯈꯤꯗꯨꯅ ꯃꯥꯂꯦꯝ ꯑꯃꯁꯨꯡ ꯑꯊꯣꯏꯕ ꯄꯥꯈꯪ ꯐꯥꯔꯛꯂꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯂꯝꯗꯨꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯈꯣꯏꯗꯥꯖꯔꯝꯃꯤ ꯃꯥꯂꯦꯝ ꯅꯣꯡꯃ ꯃꯄꯥꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯆꯠꯂꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯂꯤꯟꯊꯣꯏ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯊꯦꯡꯅꯈꯤ ꯃꯥꯅ ꯃꯍꯥꯛꯄꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯨꯗ ꯃꯥꯂꯦꯝꯅ ꯂꯤꯟꯊꯣꯏꯕꯨ ꯊꯃꯣꯏꯗ ꯈꯣꯏꯗꯥꯖꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯈꯤꯔꯝꯃꯤ ꯃꯥꯂꯦꯝꯅ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯃꯃꯥ ꯊꯥꯖꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯔ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯃꯥꯅꯗꯤ ꯂꯝ ꯑꯗꯨꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯕꯨ ꯄꯥꯝꯂꯝꯗꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯃꯤꯇꯣꯞ ꯑꯣꯏꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯏꯅꯥꯠ ꯂꯥꯏꯅꯤꯡꯁꯨ ꯃꯥꯟꯅꯗꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯃꯥꯟꯅꯕ ꯂꯩꯁꯥꯕꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩꯗꯤ ꯅꯪ ꯂꯝꯁꯤꯒꯤ ꯅꯤꯡꯉꯣꯜꯁꯤꯡ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯗꯅꯕ ꯅꯃꯥ ꯑꯩꯅ ꯍꯥꯏꯔꯤ ꯏꯃꯥ ꯃꯈꯣꯏꯁꯨ ꯃꯤꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯑꯗꯨꯅ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯄꯥꯝꯕ ꯄꯥꯝꯗꯕ ꯃꯥꯒꯤ ꯈꯨꯠꯇ ꯂꯩꯔꯤ ꯑꯩꯗꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯌꯥꯒꯗ꯭ꯔꯥ ꯏꯃꯥ ꯄꯥꯕꯨꯡꯗ ꯍꯥꯏꯕꯤꯌꯨ ꯅꯆꯥꯗꯤ ꯌꯨꯝ ꯄꯥꯟꯕ ꯃꯇꯝꯁꯨ ꯌꯧꯔꯕꯅꯤ ꯈꯜꯂꯤ ꯐꯔꯦ ꯏꯃꯥꯅ ꯐꯅꯕ ꯇꯧꯔꯒꯦ ꯅꯨꯄꯤꯗꯣ ꯀꯔꯤ ꯈꯜꯂꯤꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯅꯪꯅ ꯃꯌꯦꯛ ꯁꯦꯡꯍꯜꯂꯨ ꯍꯣꯏ ꯏꯃꯥ ꯃꯃꯥ ꯊꯥꯖꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯃꯅꯤꯗ ꯋꯥꯁꯤ ꯍꯧꯗꯣꯛꯅꯕ ꯃꯥꯕꯨ ꯊꯕꯛ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯃꯅꯤ ꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯖꯅ ꯋꯥꯔꯤꯁꯤ ꯂꯣꯏꯅ ꯇꯝꯈꯤ ꯃꯃꯥ ꯑꯩꯅ ꯏꯆꯥꯁꯤꯡꯒꯤ ꯑꯄꯥꯝꯕꯗ ꯈꯨꯠ ꯊꯤꯡꯕ ꯉꯝꯂꯣꯏ ꯅꯨꯄꯤꯗꯣ ꯃꯥꯅꯕꯨ ꯌꯥꯔꯕꯗꯤ ꯈꯦꯠꯅꯔꯤꯕꯗꯨꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯃꯁꯤ ꯀꯌꯥ ꯄꯥꯝꯖꯗꯦ ꯇꯨꯡꯗ ꯏꯆꯥꯁꯤꯡꯁꯦ ꯅꯨꯄꯤꯗꯨꯅ ꯃꯄꯥꯝꯗ ꯄꯨꯔꯗꯤ ꯂꯣꯏꯔꯦ ꯏꯃꯨꯡꯗ ꯑꯀꯥꯏꯕ ꯀꯌꯥ ꯂꯥꯛꯀꯅꯤ ꯈꯜꯂꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯕꯨꯡ ꯑꯗꯣ ꯑꯝꯇ ꯀꯧꯔꯛꯎ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯊꯥꯖꯅ ꯃꯆꯥ ꯃꯥꯂꯦꯝꯕꯨ ꯀꯧꯔꯗꯨꯅ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯤ ꯌꯥꯝꯅ ꯂꯨꯒꯗꯧꯔꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯈꯦꯠꯅꯕ ꯌꯥꯝ ꯂꯩꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯃꯍꯥꯛꯁꯨ ꯌꯥꯎꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯄꯥꯕꯨꯡ ꯅꯨꯄꯤꯗꯣ ꯌꯥꯒꯅꯤ ꯈꯜꯂꯤ ꯐꯔꯦ ꯏꯄꯥꯅ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯂꯣꯏ ꯑꯗꯨꯕꯨ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯤ ꯋꯥꯔꯤꯕꯁꯤ ꯅꯣꯡꯃ ꯃꯥꯂꯦꯝꯅ ꯂꯤꯟꯊꯣꯏꯕꯨ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯈꯤ ꯑꯩꯈꯣꯏ ꯈꯪꯅꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯕꯨ ꯎꯅꯁꯤ ꯍꯥꯏꯔꯤꯁꯤꯕꯣ ꯂꯤꯟꯊꯣꯏ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯁꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯑꯩꯒꯤꯗꯃꯛꯇ ꯇꯥꯏꯕꯪꯁꯤꯗ ꯊꯥꯕꯤꯔꯛꯄ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯩ ꯑꯣꯏꯒꯗꯕꯤꯗꯣ ꯃꯗꯨꯅꯦꯅ ꯈꯟꯈ꯭ꯔꯕꯅꯤ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯅꯨꯡꯁꯤꯌꯦ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯅꯪꯒꯤꯗꯃꯛ ꯊꯥꯔꯛꯄꯅꯤ ꯈꯜꯂꯕꯗꯤ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯤꯅꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥ ꯏꯄꯥꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏ ꯂꯨꯍꯣꯡꯉꯁꯤ ꯅꯪ ꯀꯔꯤ ꯈꯟꯒꯦ ꯑꯩꯁꯨ ꯏꯃꯥ ꯏꯄꯥꯗ ꯍꯥꯟꯅ ꯍꯪꯈꯤꯒꯦ ꯃꯈꯣꯏꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯃꯈꯣꯏꯅ ꯑꯗꯨꯝ ꯂꯦꯞꯆꯔꯅꯤ ꯑꯗꯣ ꯅꯪꯗꯤ ꯂꯝꯁꯤꯒꯤ ꯃꯤꯁꯨ ꯅꯠꯇꯦ ꯍꯥꯏꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯁꯨ ꯃꯥꯟꯅꯗꯦ ꯏꯃꯥ ꯏꯄꯥꯅ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯂꯤꯟꯊꯣꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕ ꯂꯥꯏꯅꯤꯡꯅꯤ ꯑꯩꯅ ꯂꯝꯁꯤꯒꯤ ꯃꯤ ꯑꯣꯏꯗ꯭ꯔꯕꯁꯨ ꯑꯩ ꯂꯝꯁꯤꯗ ꯄꯣꯛꯄꯅꯤ ꯅꯪꯁꯨ ꯃꯤꯅꯤ ꯑꯩꯁꯨ ꯃꯤꯅꯤ ꯑꯩꯒꯤ ꯏꯁꯥꯗ ꯆꯦꯜꯂꯤꯕ ꯏꯁꯦ ꯁꯥ ꯉꯥꯒꯤ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯌꯥꯎꯔꯤꯕ ꯏꯗꯨꯒ ꯃꯥꯟꯅꯔꯤꯕꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯂꯣꯏꯅ ꯆꯨꯝꯃꯤ ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯏꯄꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯂꯤꯟꯊꯣꯏ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯅꯪꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯂꯧꯁꯤꯜꯂꯕꯗꯤ ꯅꯪꯒꯤ ꯏꯃꯨꯡꯁꯤꯡꯗ ꯌꯥꯅꯕ ꯍꯥꯏꯌꯨ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩ ꯃꯐꯝ ꯀꯗꯥꯏꯗꯁꯨ ꯆꯦꯟꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯊꯤꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯂꯤꯟꯊꯣꯏꯅ ꯏꯀꯥꯏꯕ ꯑꯀꯤꯕ ꯂꯩꯇꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯣꯏꯅ ꯇꯝꯈꯤ ꯃꯥꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯅꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯄꯥꯝꯕꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗ ꯆꯥꯟꯕꯤꯆꯠ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯂꯩꯇꯦ ꯍꯥꯏꯈꯤ ꯃꯄꯥ ꯆꯥꯎꯔꯦꯜꯅ ꯏꯕꯦꯝꯃ ꯅꯨꯄꯥ ꯃꯆꯥꯗꯣ ꯂꯝꯁꯤꯒꯤ ꯃꯤꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗꯨꯗ ꯆꯠꯂꯕꯗꯤ ꯏꯄꯥꯅ ꯅꯪꯕు ꯑꯃꯨꯛ ꯎꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗꯦ ꯅꯪ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯁꯤ ꯉꯝꯒꯗ꯭ꯔꯥ ꯄꯥꯕꯨꯡ ꯅꯨꯡꯁꯤꯕꯅ ꯉꯝꯈꯩ ꯀꯌꯥ ꯏꯄꯥꯛ ꯀꯌꯥ
ꯆꯤꯡꯗꯣꯟ ꯀꯌꯥ ꯂꯥꯟꯕ ꯉꯝꯗ꯭ꯔꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ? ꯅꯆꯥꯅꯨꯄꯤꯒꯤ ꯂꯥꯏꯕꯛꯅꯤ ꯍꯥꯏꯕꯗꯨꯅꯤ ꯄꯥꯕꯨꯡ꯫ ꯃꯃꯥ ꯄꯥꯟꯊꯣꯏꯅ ꯃꯣꯏ ꯄꯥꯕꯨꯡ, ꯅꯨꯄꯥꯗꯨꯅ ꯏꯕꯦꯝ ꯑꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯂꯨꯅ ꯆꯥꯅ ꯇꯧꯒꯅꯤꯗ꯫ ꯀꯔꯤꯁꯨ ꯋꯥꯈꯜ ꯋꯥꯔꯨꯅꯨ, ꯏꯆꯥꯒꯤ ꯂꯥꯏꯕꯛꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯁꯦ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯅꯕ ꯑꯗꯨꯅꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯗꯤ ꯂꯤꯟꯊꯣꯏ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯏꯃꯨꯡꯁꯤꯡ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯅꯈꯤꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯂꯨꯍꯣꯡꯕꯤꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯊꯣꯏꯕꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯂꯝꯗꯨꯒꯤ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯗꯨꯅ ꯂꯧꯈꯤ꯫ ꯑꯁꯨꯝꯅ ꯃꯅꯤꯒꯤ ꯃꯆꯥꯁꯤꯡ ꯂꯣꯏꯅ ꯂꯝꯗꯨꯒꯤ ꯅꯨꯄꯤ ꯂꯧꯗꯨꯅ ꯃꯈꯣꯏꯅ ꯁꯩꯗꯥꯡꯗꯨꯅ ꯂꯩꯕ ꯂꯝꯗꯨꯗ ꯃꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯆꯥꯛꯇꯥꯡꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯂꯝꯗꯨꯗ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯩꯅꯥ ꯑꯃ ꯁꯟꯗꯣꯛꯇꯨꯅ ꯊꯥꯖꯒꯤ ꯃꯄꯨꯔꯣꯏꯕ ꯃꯅꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯃꯛ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ꯫ ꯊꯥꯖ ꯃꯄꯨꯔꯣꯏꯕꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯃꯛ ꯀꯥꯏꯅꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯒ ꯌꯥꯝꯅ ꯋꯥꯅ ꯂꯩꯈꯤ꯫ ꯃꯥꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯂꯩꯇ꯭ꯔꯕ ꯑꯁꯤꯗ ꯂꯝ ꯑꯗꯨꯗ ꯀꯨꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯂꯣꯏꯅ ꯀꯥꯏꯈꯤ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯍꯜꯂꯒꯦ ꯈꯟꯈꯤ꯫ ꯃꯥꯅ ꯃꯃꯧ ꯑꯅꯤꯗꯨ ꯀꯧꯗꯨꯅ ꯃꯥꯒꯤ ꯃꯄꯥꯝꯗ ꯍꯟꯈꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯏꯃꯧꯁꯥ, ꯅꯈꯣꯏ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯄꯥꯝꯗ ꯍꯟꯗꯨꯅ ꯅꯈꯣꯏꯒꯤ ꯁꯥꯒꯩꯁꯤꯡꯒ ꯑꯃꯨꯛ ꯇꯤꯜꯂꯔꯣ꯫ ꯂꯤꯟꯊꯣꯏꯅ, ꯏꯃꯥ, ꯑꯩꯗꯤ ꯍꯟꯕ ꯉꯝꯖꯔꯣꯏ꯫ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯏꯕꯦꯝꯃ, ꯅꯪ ꯅꯄꯥꯝꯗ ꯍꯟꯕꯅ ꯅꯪꯒꯤꯗꯃꯛ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯅꯄꯥꯝꯗ ꯆꯠꯂꯨ꯫ ꯏꯃꯥ, ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯤꯁꯤꯡ ꯂꯤꯁꯤꯡꯒꯤ ꯃꯃꯥ ꯑꯣꯏꯁꯨ, ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯊꯧꯅꯥ ꯂꯩꯅ ꯃꯥꯌꯣꯛꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯕꯣꯔ ꯄꯤꯅꯈꯤꯕꯅꯤ꯫ ꯅꯃꯧꯅ ꯃꯗꯨꯈꯛ ꯐꯪꯗꯅ ꯏꯃꯥꯕꯨ ꯊꯥꯗꯣꯛꯂꯕꯗꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯏꯃꯥ? ꯏꯕꯦꯝꯃ, ꯅꯄꯨꯔꯣꯏꯕ ꯁꯤꯈ꯭ꯔꯕꯅꯤ꯫ ꯏꯃꯧꯅ ꯑꯋꯥ ꯃꯩꯁꯥ ꯈꯥꯡꯗꯨꯅ ꯍꯤꯡꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯅꯄꯥꯝꯗ ꯍꯜꯂꯨ꯫ ꯅꯪꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯅ ꯕꯣꯔ ꯄꯤꯈꯤꯕꯗꯣ ꯏꯃꯥꯒꯤ ꯏꯃꯨꯡꯁꯤꯗ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯅꯃꯥ ꯑꯩꯁꯦ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯁꯥꯞ ꯐꯪꯂꯕꯅꯤ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯂꯣꯏꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯅꯈꯣꯏꯁꯨ ꯏꯃꯥꯒꯤ ꯇꯨꯡ ꯏꯜꯂꯕꯗꯤ ꯂꯣꯏꯅ ꯁꯤꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯅ ꯅꯈꯣꯏ ꯅꯄꯥꯝꯗ ꯍꯜꯂꯨ ꯏꯃꯧꯁꯥ꯫ ꯑꯊꯣꯏꯕꯒꯤ ꯅꯨꯄꯤ ꯅꯣꯝꯕꯤꯗꯤ ꯃꯅꯦꯝꯄꯣꯛꯀꯤ ꯍꯥꯏꯕ ꯏꯟꯗꯨꯅ ꯃꯄꯥꯝꯗ ꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯂꯤꯟꯊꯣꯏꯗꯤ ꯅꯣꯝꯕꯤꯒꯨꯝꯅ ꯃꯅꯦꯝꯄꯣꯛꯅ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯏꯕꯦꯝꯃ, ꯅꯅꯥꯎ ꯅꯨꯄꯤꯒꯨꯝꯅ ꯅꯪꯁꯨ ꯅꯄꯥꯝꯗ ꯍꯜꯂꯨ꯫ ꯅꯃꯥ ꯑꯩꯁꯨ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯍꯜꯂꯒꯦ꯫ ꯏꯃꯥ, ꯑꯩꯁꯨ ꯅꯪꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗꯨꯗ ꯏꯃꯥꯒ ꯂꯣꯏꯅꯅ ꯆꯠꯀꯅꯤ꯫ ꯏꯃꯥꯒꯤ ꯄꯣꯛꯅꯐꯝꯗꯨꯁꯨ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯅꯤ꯫ ꯑꯗꯨꯒ ꯏꯃꯥꯅ ꯅꯤꯡꯕ ꯂꯥꯏꯅꯤꯡꯗꯨꯁꯨ ꯑꯩꯒꯤ ꯂꯥꯏꯅꯤꯡ, ꯑꯩꯒꯤ ꯏꯁꯣꯔꯅꯤ꯫ ꯏꯃꯥꯒꯤ ꯃꯤꯁꯤꯡꯗꯨꯁꯨ ꯑꯩꯒꯤ ꯃꯤꯁꯤꯡꯅꯤ꯫ ꯊꯥꯖꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞꯁꯤꯗ ꯈꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯃꯇꯝ ꯈꯔ ꯃꯃꯧ ꯅꯨꯄꯤꯒ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗꯨꯗ ꯆꯥꯛꯇꯥꯡꯕ ꯂꯣꯏꯈꯤꯕ ꯄꯥꯎ ꯇꯥꯈꯤ꯫ ꯏꯕꯦꯝꯃ, ꯅꯐꯤꯅꯔꯣ ꯂꯣꯏꯅ ꯍꯥꯞꯂꯨ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯍꯜꯂꯁꯤ꯫ ꯃꯐꯝꯗꯨꯗ ꯆꯥꯛꯇꯥꯡꯕ ꯂꯣꯏꯈꯤꯕ ꯄꯥꯎ ꯇꯥꯔꯦ꯫ ꯑꯁꯦꯡꯕꯔꯣ ꯏꯃꯥ? ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯄꯨꯒꯗꯕ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯒꯦ꯫ ꯅꯆꯥ ꯏꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯈꯣꯏꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯤꯟꯊꯣꯏꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯅ ꯃꯆꯥꯅꯨꯄꯤ ꯂꯤꯟꯊꯣꯏꯕꯨ ꯂꯧꯕ ꯂꯥꯛꯈꯤ꯫ ꯏꯕꯦꯝꯃ ꯂꯤꯟꯊꯣꯏ, ꯅꯪꯕꯨ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯎ꯫ ꯏꯄꯥꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯥꯖ ꯑꯃꯁꯨꯡ ꯃꯃꯧ ꯂꯤꯟꯊꯣꯏ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯅ ꯍꯥꯞꯇꯨꯅ ꯃꯈꯣꯏꯒꯤ ꯂꯝꯗꯝꯗ ꯍꯟꯅꯕ ꯊꯣꯛꯂꯛꯂꯦ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯏꯄꯥꯅ ꯂꯥꯛꯂꯤꯕꯁꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯅꯪꯕꯨ? ꯏꯕꯨꯡꯉꯣ, ꯏꯃꯧꯁꯦ ꯑꯩꯅ ꯃꯄꯥꯝꯗ ꯍꯜꯂꯣꯅ ꯀꯌꯥꯔꯛ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗ꯭ꯔꯦ꯫ ꯏꯃꯥꯒꯤ ꯇꯨꯡ ꯏꯟꯒꯅꯤ ꯍꯥꯏꯗꯅ ꯂꯩꯔꯦ꯫ ꯅꯪ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯐꯔꯦ꯫ ꯅꯪꯅ ꯏꯃꯧꯁꯦ ꯃꯄꯥꯝꯗ ꯍꯟꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯣꯜ ꯀꯔꯤ ꯂꯩꯒꯦ ꯍꯪꯈꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯏꯕꯦꯝꯃ, ꯅꯪ ꯅꯅꯦꯝꯕꯣꯛꯀꯤ ꯇꯨꯡ ꯏꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯏꯆꯥꯅ ꯂꯝꯗꯨꯗ ꯆꯠꯂꯒ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯅ ꯍꯤꯡꯒꯗꯕ ꯄꯨꯟꯁꯤ ꯏꯄꯥꯅ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯄꯥꯕꯨꯡ, ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯄꯥꯕꯨꯡꯅ ꯅꯆꯥꯕꯨ ꯕꯣꯔ ꯄꯤꯈꯤꯕꯅꯤ꯫
ꯅꯆꯥꯅ ꯕꯣꯔꯗꯣ ꯐꯪꯗꯅ ꯑꯃꯨꯛ ꯏꯄꯥꯝꯗ ꯍꯟꯕ ꯍꯥꯏꯕꯁꯦ ꯅꯆꯥ ꯉꯝꯖꯔꯔꯣꯏ ꯑꯗꯨꯅ ꯑꯩ ꯏꯅꯦꯝꯕꯣꯛꯀ ꯑꯋꯥ ꯑꯅꯥ ꯈꯥꯡꯂꯕꯁꯨ ꯑꯩ ꯏꯅꯦꯝꯕꯣꯛꯄꯨ ꯊꯥꯗꯣꯛꯂꯔꯣꯏ ꯏꯕꯦꯝꯃ ꯅꯪ ꯅꯄꯥꯝꯗ ꯍꯜꯂꯣ ꯅꯪꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧꯔꯣ ꯏꯃꯥ ꯏꯊꯟꯇ ꯍꯜꯂꯒꯦ ꯏꯃꯥ ꯑꯩ ꯏꯃꯥꯕꯨ ꯊꯥꯗꯣꯛꯂꯣꯏ ꯑꯩ ꯏꯃꯥꯒ ꯄꯨꯟꯅ ꯏꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗꯨꯗ ꯍꯟꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯄꯥꯕꯨꯡ ꯅꯆꯥꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩ ꯏꯅꯦꯝꯕꯣꯛꯀ ꯍꯟꯕ ꯌꯥꯍꯟꯕꯤꯌꯨ ꯐꯔꯦ ꯏꯆꯥꯅ ꯅꯅꯦꯝꯕꯣꯛꯄꯨ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯅꯪꯕꯨ ꯊꯤꯡꯕꯁꯨ ꯉꯝꯂꯣꯏ ꯏꯄꯥ ꯅꯪꯕꯨ ꯕꯣꯔ ꯄꯤꯈꯤꯕꯗꯣ ꯐꯪꯕ ꯑꯣꯏꯖꯔꯣ ꯊꯥꯖ ꯏꯆꯥꯁꯤ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯂꯥꯏꯕꯛ ꯊꯤꯔꯕ ꯏꯆꯥꯁꯦ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯌꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯄꯥ ꯆꯥꯎꯔꯦꯜ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯊꯥꯖ ꯑꯃꯁꯨꯡ ꯃꯃꯧ ꯂꯤꯟꯊꯣꯏꯁꯨ ꯃꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯍꯟꯈꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯈꯣꯡꯆꯠꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯊꯨꯡꯈꯤ ꯈꯨꯟꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯤꯁꯤꯡꯅ ꯊꯥꯖꯅ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄ ꯎꯕꯗ ꯍꯪꯅꯔꯛꯈꯤ ꯃꯁꯤꯕꯨ ꯊꯥꯖ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯎꯗ꯭ꯔꯦꯗ ꯑꯗꯨꯒ ꯃꯥꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄ ꯅꯨꯄꯤꯁꯤꯅ ꯀꯅꯥꯅꯣ ꯑꯩꯁꯦ ꯃꯇꯝꯗꯨꯒꯤ ꯊꯥꯖ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯝꯂꯕ ꯊꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯥꯏꯅꯤꯡꯊꯧꯅ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯂꯣꯏꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕꯕꯨ ꯏꯃꯧꯁꯤꯇꯕ ꯉꯥꯏꯔꯦ ꯑꯩꯕꯨ ꯊꯥꯖ ꯍꯥꯏꯅ ꯀꯧꯕꯤꯔꯅꯨ ꯑꯩꯁꯦ ꯂꯥꯏꯒꯤ ꯁꯥꯞ ꯐꯪꯂꯕꯤꯅꯤ ꯑꯗꯨꯅ ꯑꯩꯕꯨ ꯊꯥꯁꯤ ꯍꯥꯏꯅ ꯀꯧꯕꯤꯔꯣ ꯊꯥꯖ ꯃꯃꯧ ꯅꯨꯄꯤ ꯂꯤꯟꯊꯣꯏꯒ ꯃꯇꯝ ꯀꯨꯏꯅ ꯊꯣꯡ ꯂꯣꯟꯗꯨꯅ ꯊꯝꯂꯕ ꯌꯨꯝꯗꯨꯗ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯌꯨꯝ ꯍꯦꯛ ꯌꯧꯔꯕꯗ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯝꯂꯒ ꯂꯦꯞꯇꯨꯅ ꯊꯥꯖ ꯀꯞꯈꯤ ꯑꯣ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯑꯩꯕꯨ ꯆꯤꯡꯕꯤꯗꯨꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝ ꯑꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯕꯤꯔꯛꯂꯦ ꯏꯄꯨꯔꯣꯏꯕꯅ ꯏꯆꯥꯁꯤꯡꯒ ꯃꯤꯔꯝꯗꯨꯗ ꯌꯥꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯊꯟꯇ ꯏꯃꯧꯁꯤꯡꯗ ꯈꯛꯇ ꯉꯥꯏꯔꯦ ꯀꯞꯀꯅꯨ ꯏꯃꯥ ꯅꯃꯧ ꯂꯩꯔꯤꯁꯤꯗꯤ ꯌꯨꯝꯁꯦ ꯁꯦꯡꯗꯣꯛꯂꯁꯤ ꯃꯅꯦꯝꯕꯣꯛꯀ ꯂꯤꯟꯊꯣꯏꯒꯅ ꯌꯨꯝ ꯑꯗꯨ ꯁꯦꯡꯗꯣꯛꯈꯤ ꯃꯈꯣꯏꯅ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯂꯤꯟꯊꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯆꯥꯃꯤꯟꯅꯈꯤ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯂꯧꯔꯣꯛ ꯊꯥ ꯑꯣꯏꯈꯤꯔꯝꯃꯤ ꯈꯨꯟꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯂꯧꯐꯝꯗ ꯆꯠꯅꯈꯤ ꯈꯨꯟꯗꯨꯒꯤ ꯅꯨꯄꯤꯁꯤꯡꯅ ꯂꯤꯟꯊꯣꯏꯕꯨ ꯑꯇꯣꯞꯄ ꯅꯤꯉꯣꯜꯅꯤ ꯑꯩꯈꯣꯏꯒ ꯆꯥꯛ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯥꯕꯨ ꯌꯥꯎꯍꯟꯈꯤꯗꯦ ꯃꯥꯕꯨ ꯑꯁꯦꯡꯗꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯎꯍꯜꯂꯝꯗꯦ ꯏꯃꯥ ꯈꯨꯟꯒꯤ ꯅꯨꯄꯤꯁꯤꯡ ꯂꯣꯏꯅ ꯃꯥꯒꯤ ꯂꯧꯗ ꯆꯠꯅꯔꯦ ꯂꯧꯕꯨꯛꯇ ꯐꯧꯕꯣꯡ ꯈꯨꯟꯕ ꯆꯠꯄ ꯑꯩꯁꯨ ꯆꯠꯀꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯦ ꯇꯜꯂꯦ ꯑꯗꯨꯅ ꯑꯩꯁꯨ ꯃꯤꯒꯤ ꯂꯧꯕꯨꯛꯁꯤꯡꯗ ꯐꯧꯕꯣꯡ ꯈꯨꯟꯕ ꯆꯠꯀꯦ ꯏꯕꯦꯝꯃ ꯈꯪꯅꯕꯁꯨ ꯂꯩꯇꯦ ꯀꯔꯝꯅ ꯅꯇꯣꯝꯇ ꯆꯠꯇꯣꯏꯅꯣ ꯆꯠꯀꯅꯨ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯨ ꯏꯃꯥ ꯆꯠꯀꯦ ꯏꯃꯥ ꯅꯃꯧ ꯑꯩ ꯆꯠꯀꯦ ꯏꯃꯥꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯤꯔꯝꯃꯣ ꯅꯃꯧ ꯂꯩꯅ ꯂꯩꯅ ꯀꯔꯤꯒꯤ ꯏꯃꯥꯅ ꯐꯧꯕꯣꯡ ꯈꯣꯝꯕ ꯆꯠꯇꯣꯏꯅꯣ ꯂꯤꯟꯊꯣꯏꯅ ꯁꯝ ꯑꯃ ꯄꯥꯏꯗꯨꯅ ꯂꯧꯕꯨꯛꯇ ꯐꯧꯕꯣꯡ ꯈꯣꯝꯕ ꯆꯠꯈꯤ ꯃꯥꯅ ꯂꯧꯕꯨꯛ ꯑꯃꯗ ꯑꯇꯥꯕ ꯐꯧꯕꯣꯡꯁꯤꯡ ꯈꯣꯝꯈꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯥꯅ ꯄꯨꯔꯤꯕ ꯁꯝꯗꯨ ꯊꯟꯅ ꯄꯨꯔꯛꯈꯤ ꯏꯕꯦꯝꯃ ꯀꯗꯥꯏ ꯏꯃꯧꯒꯤ ꯐꯧꯕꯣꯡ ꯈꯣꯝꯕꯗꯨꯗꯤ ꯀꯌꯥꯝ ꯌꯥꯝꯃꯒꯦ ꯉꯁꯤꯗꯤ ꯌꯥꯝꯗ꯭ꯔꯦ ꯏꯃꯥ ꯃꯤꯒꯤ ꯂꯧꯐꯝ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯏꯀꯥꯏꯗꯅ ꯌꯥꯝꯅꯗꯤ ꯈꯨꯟꯗ꯭ꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯆꯠꯀꯦ ꯈꯨꯟꯕ ꯃꯇꯝꯁꯤꯗ ꯈꯨꯟꯗ꯭ꯔꯗꯤ ꯀꯗꯥꯏꯗꯩ ꯈꯨꯟꯗꯣꯏꯅꯣ ꯍꯣꯏꯅꯦ ꯏꯃꯧꯅ ꯑꯗꯨꯝ ꯐꯧꯕꯣꯡ ꯈꯨꯟꯕ ꯆꯠꯆꯔꯣ ꯏꯃꯥꯅ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯝꯂꯒꯦ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗ ꯂꯤꯟꯊꯣꯏꯅ ꯆꯐꯨ ꯄꯥꯏꯗꯨꯅ ꯊꯛꯅꯕ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯈꯨꯟꯒꯤ ꯅꯨꯄꯤ ꯈꯔꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯩꯔꯝꯈꯤ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯥꯟꯊꯣꯏ ꯀꯧꯕꯤꯗꯨꯅ ꯂꯤꯟꯊꯣꯏ ꯂꯥꯛꯄ ꯎꯈꯤ ꯑꯥꯗ ꯂꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯐꯥꯎꯕꯤꯗꯨ ꯅꯠꯇ꯭ꯔꯣ ꯃꯄꯨꯔꯣꯏꯕ ꯊꯤꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯂꯝꯗ ꯅꯨꯄꯥ ꯐꯖꯕ ꯂꯩꯇ꯭ꯔꯖꯥꯠꯂꯣ ꯀꯨꯝꯕꯤꯔꯩꯅ ꯈꯪꯗꯦ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯤ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯔꯝꯗꯣꯏ ꯃꯥꯜꯂꯤꯗ ꯊꯥꯖꯒꯤ ꯃꯃꯧꯁꯨ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ ꯑꯝꯇ ꯍꯪꯁꯤ ꯉꯁꯤꯗꯤ ꯂꯤꯟꯊꯣꯏꯅ ꯏꯁꯤꯡ ꯁꯣꯛꯀꯦꯅ ꯇꯧꯕꯗ ꯄꯥꯟꯊꯣꯏꯒ ꯀꯨꯝꯕꯤꯔꯩꯒꯅ ꯃꯥꯕꯨ ꯑꯊꯤꯕ ꯋꯥꯍꯩ ꯉꯥꯡꯂꯗꯨꯅ ꯂꯛꯅꯕꯤꯔꯝꯃꯤ ꯄꯥꯟꯊꯣꯏꯅ ꯑꯣ ꯊꯧꯅꯥ ꯐꯕꯤ ꯃꯅꯦꯝꯄꯣꯛ ꯅꯤꯡꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕ꯭ꯔꯣ ꯁ꯭ꯋꯥꯏꯗꯗꯤ ꯄꯥꯈꯪ ꯐꯖꯕ ꯂꯩꯖꯗꯦ ꯏꯇꯥꯁꯥ ꯀꯔꯤꯅꯣ ꯉꯥꯡꯂꯤꯕ ꯋꯥꯗꯨꯕꯣ ꯅꯈꯣꯏꯅ ꯑꯩꯁꯦ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯄꯤꯗ꯭ꯔꯤꯕ꯭ꯔꯥ ꯀꯨꯝꯕꯤꯔꯩꯅ ꯌꯥꯝ ꯂꯤꯡꯉꯦ ꯅꯨꯄꯤꯁꯦ
ꯅꯍꯥꯟꯇ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯑꯩꯈꯣꯏꯒꯁꯤ ꯃꯥꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯤꯕꯅꯤꯅꯦ ꯅꯈꯣꯏ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯦ ꯉꯥꯡꯕꯗ ꯋꯥꯗꯣ ꯈꯔ ꯆꯦꯛꯁꯤꯜꯂꯣ ꯄꯥꯟꯊꯣꯏꯅ ꯌꯥꯝ ꯐꯥꯎꯔꯤꯗ ꯅꯪꯁꯦ ꯅꯁꯝ ꯅꯅꯥꯗꯨ ꯐꯣꯏꯗꯠꯂꯨꯔꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯈꯠꯅꯕ ꯍꯧꯕꯤꯔꯅꯨ ꯂꯤꯟꯊꯣꯏꯗꯤ ꯏꯁꯤꯡꯗ ꯁꯣꯛꯂꯒ ꯃꯌꯨꯝꯗ ꯁꯥꯎꯅ ꯍꯜꯂꯛꯈꯤ ꯆꯤꯟꯕꯥꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯛꯄꯗꯨꯗ ꯃꯅꯦꯝꯄꯣꯛꯅ ꯍꯪꯂꯛꯏ 이비엠아, 낭부 거리기는 무름무름 소리거두고 낭부 까나는 째럭번호 이마다 하요. 이마, 아이게슈 다우디에 얌나 석각비 카르가 탱내럭바두기 사오번이다. 이비엠아, 마코이가 마나룬 마코이디 마타울리 때바 미렘 미왕앙나바는 빙악다니 낭 마코이가 마룹 사나바얀 낭나 타워듬 떠 마코이는 낭부 미도업니 아마송 시행다바 아마 앙바 미니 하이두나 ꯑꯁꯨꯝꯅ ꯇꯧꯕꯤꯕꯁꯦ ꯏꯃꯥꯗꯤ ꯄꯥꯝꯗꯦ ꯐꯔꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯄꯨꯟꯁꯤꯗ ꯌꯦꯛꯅꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪ ꯑꯈꯥꯡ ꯀꯜꯂꯨꯀꯣ ꯅꯣꯡꯃꯗꯤ ꯂꯤꯟꯊꯣꯏꯅ ꯃꯅꯦꯝꯕꯣꯛ ꯊꯥꯖꯒꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯄ ꯁꯤꯜꯍꯩꯕꯒꯤ ꯂꯧꯐꯝꯗ ꯐꯧꯕꯣꯡ ꯈꯣꯝꯕ ꯆꯠꯈꯤ ꯁꯤꯜꯍꯩꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯤꯒꯤ ꯏꯃꯨꯡ ꯊꯣꯛꯄꯅꯤ ꯃꯍꯥꯛ ꯃꯄꯨꯛꯆꯦꯜ ꯆꯥꯎꯕ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯄꯥꯈꯪ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯂꯧꯐꯝꯗ ꯂꯤꯟꯊꯣꯏ ꯐꯧꯕꯣꯡ ꯈꯣꯝꯈꯤ ꯂꯤꯟꯊꯣꯏꯅ ꯈꯨꯜꯂꯤꯕ ꯂꯧꯐꯝꯗꯨ ꯃꯇꯦꯛ ꯈꯔ ꯐꯧ ꯈꯥꯎꯈꯤꯗꯕ ꯂꯩꯔꯝꯃꯤ ꯁꯤꯜꯍꯩꯕꯅ ꯃꯤ ꯈꯔ ꯈꯨꯂꯪ ꯅꯦꯛꯇꯨꯅ ꯈꯥꯎꯍꯜꯂꯝꯃꯤ ꯁꯤꯜꯍꯩꯕꯅ ꯈꯨꯂꯪ ꯅꯦꯛꯂꯤꯕꯁꯤꯡꯒꯤꯗꯃꯛ ꯍꯩꯊꯥ ꯄꯣꯊꯥ ꯆꯥꯅꯕ ꯄꯨꯕꯤꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯆꯥꯅꯕ ꯀꯧꯈꯤ ꯈꯨꯂꯪꯒꯤ ꯃꯤꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯍꯩꯊꯥ ꯄꯣꯊꯥꯗꯨ ꯆꯥꯅꯕ ꯇꯧꯈꯤ ꯑꯥꯗ ꯐꯧꯕꯣꯡ ꯈꯣꯝꯂꯤꯕꯤꯁꯤꯁꯨ ꯈꯨꯂꯪꯒꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯃꯥꯕꯨꯁꯨ ꯆꯥꯅꯕ ꯀꯧꯕꯤꯌꯨ ꯈꯨꯂꯪꯒꯤ ꯃꯤꯂꯛꯇ ꯑꯃꯅ 마디 쿨랑기 미나띠에 마학 레이키드라바 말렘기 누피니 마밍나 린토이 까우바니 마부르바 레이키드라바 마동다 마넴보가 람시다 락바니 말렘 하이바디 까나노 람시다 싹당바 톡바 마tamda 마니 아마숭 마기 로이나비 타자나 람세 타독투나 미람다 레이키바니 말렘 하이바두나 마니기 마사누파 아한니 하이바금 타이 린토이 시갈 루홍라바 마동다 마코이나 레이디바 람두다 얌 사티바 ꯂꯩꯅꯥ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥ ꯃꯆꯥꯗꯣ ꯂꯣꯏꯅ ꯂꯩꯈꯤꯗꯦ ꯍꯥꯏꯅ ꯋꯥꯔꯤ ꯇꯥꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯁꯤꯗꯤ ꯂꯝꯁꯤꯒꯤ ꯅꯤꯡꯉꯣꯜꯗꯤ ꯅꯠꯇꯕ ꯃꯥꯜꯂꯤ ꯍꯣꯏ ꯅꯠꯇꯦ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯕꯛꯇꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕꯅꯤ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯁꯨ ꯑꯃꯨꯛ ꯌꯨꯝ ꯄꯥꯟꯗꯨꯅ ꯃꯥꯒꯤ ꯂꯝꯗꯨꯗ ꯑꯗꯨꯝ ꯂꯩꯔꯕꯁꯨ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯅꯦꯝꯕꯣꯛꯀ ꯂꯝꯁꯤꯗ ꯂꯥꯛꯄꯁꯦ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯂꯝꯁꯤꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯗꯒꯤ ꯃꯊꯧꯅꯥ ꯂꯩꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯁꯨ 마나 마네포부 타독다비다 람시다 락바시니 아이나 콰이데기 ngaklibaси silheibana linthoibu haitha pothadu chanaba kauki lintoi ikaina miya maraktuda lakle kari haina kaugadabano aigi khulang singa haitha potha saminaro chaba loiraga atai lofam singda chalanu aigi khulang singna khawriba phobom nangi samdo thandriba makai hapchilo yarani ai adom tariba phobom singse khunjage ꯅꯪꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯃꯥꯂꯦꯝꯗꯣ ꯑꯩꯒꯤ ꯏꯃꯨꯡ ꯊꯣꯛꯄꯅꯤ ꯅꯈꯣꯏꯗ ꯊꯧꯖꯥꯜꯂꯨꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯧꯗꯥꯡꯅꯤ ꯑꯗꯨꯅ ꯅꯪ ꯑꯇꯩ ꯂꯧꯐꯝꯗ ꯆꯠꯀꯅꯨ ꯑꯩꯒꯤ ꯂꯧꯐꯝꯁꯤꯗ ꯑꯗꯨꯝ ꯈꯣꯝꯖꯤꯜ ꯁꯤꯜꯍꯩꯕꯅ ꯂꯤꯟꯊꯣꯏꯒꯤꯗꯃꯛ ꯆꯥꯅ ꯊꯛꯅꯕ ꯄꯤꯔꯗꯨꯅ ꯂꯤꯟꯊꯣꯏꯒ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯅꯩ ꯈꯨꯂꯪꯒꯤ ꯃꯤꯁꯤꯡꯁꯨ ꯆꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯐꯧꯁꯤꯡꯗꯨ ꯈꯥꯎꯕ ꯍꯧꯈꯤ ꯂꯤꯟꯊꯣꯏ ꯆꯠꯂꯒ ꯅꯪꯁꯨ ꯈꯥꯎꯔꯤꯕ ꯐꯧꯕꯣꯝꯁꯤꯡꯁꯦ ꯅꯪꯒꯤ ꯁꯝꯗ ꯍꯥꯞꯆꯤꯜꯂꯣ ꯅꯪꯒꯤ ꯅꯅꯦꯝꯕꯣꯛꯅ ꯉꯥꯏꯔꯝꯃꯅꯤ ꯂꯤꯟꯊꯣꯏꯅꯗꯤ ꯌꯥꯔꯝꯗꯦ ꯃꯗꯨꯗ ꯁꯤꯜꯍꯩꯕꯅ ꯃꯥꯒꯤ ꯁꯝꯗꯨ ꯄꯨꯗꯨꯅ ꯈꯥꯎꯔꯤꯕ ꯐꯧꯕꯣꯝꯁꯤꯡ ꯍꯥꯞꯄꯤꯈꯤ ꯍꯌꯦꯡꯗꯤ ꯃꯁꯤꯗꯒꯤ ꯈꯔ ꯑꯆꯧꯕ ꯈꯥꯎ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯣ ꯅꯈꯣꯏ ꯈꯨꯟꯁꯤꯗ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯅ ꯅꯅꯦꯝꯕꯣꯛꯀ ꯆꯥꯅꯕ ꯈꯔ ꯈꯣꯝꯖꯤꯟꯈꯣ ꯁꯤꯜꯍꯩꯕꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯇꯧꯗ ꯂꯤꯟꯊꯣꯏꯅ ꯈꯨꯔꯨꯝꯖꯈꯤ ꯑꯦ ꯊꯧꯖꯥꯜ ꯍꯩꯔꯕ ꯑꯁꯨꯛ ꯇꯣꯜꯂꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯕꯤ ꯑꯣꯏꯖꯈꯤ ꯂꯤꯟꯊꯣꯏ ꯑꯩ ꯂꯥꯏ ꯅꯠꯇꯦ ꯀꯔꯤꯒꯤ ꯈꯨꯔꯨꯝꯂꯤꯕꯅꯣ ꯍꯧꯒꯠꯂꯨꯁꯦ ꯅꯌꯨꯝꯗ ꯍꯜꯂꯣ ꯍꯌꯦꯡ ꯑꯃꯨꯛ ꯑꯩꯒꯤ ꯂꯧꯐꯝꯁꯤꯗ ꯂꯥꯛꯑꯣ ꯂꯤꯟꯊꯣꯏ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯃꯥꯅ ꯍꯔꯥꯎꯅ ꯍꯜꯂꯛꯂꯤꯕꯗꯨꯗ ꯃꯅꯦꯝꯕꯣꯛꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤ ꯂꯩꯔꯕꯅꯣ ꯍꯥꯏꯅ ꯈꯟꯈꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤ ꯂꯩꯗꯨꯅ ꯌꯥꯝ ꯃꯀꯥ ꯂꯥꯝꯂꯤꯕꯅꯣ ꯏꯃꯥ ꯉꯁꯤ ꯑꯩꯅ ꯐꯧꯕꯣꯝ ꯈꯣꯝꯂꯤꯕ ꯂꯧꯐꯝꯗꯨꯒꯤ ꯃꯄꯨ ꯁꯤꯜꯍꯩꯕ ꯍꯥꯏꯕ꯭ꯔꯥ ꯃꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯗꯨꯅ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯤꯡꯁꯦ ꯃꯥꯅ ꯍꯥꯞꯄꯤꯔꯛꯄꯅꯤ ꯏꯕꯦꯝꯃ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯩꯒ ꯏꯃꯨꯡ ꯊꯣꯛꯄꯅꯤ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯣ ꯅꯈꯣꯏꯒꯤ ꯆꯥꯅꯅꯕ ꯈꯔ ꯈꯣꯝꯖꯤꯜꯂꯣ ꯍꯥꯏꯔꯛꯄ ꯅꯨꯄꯥꯗꯨꯅꯁꯨ ꯑꯩꯈꯣꯏꯁꯦ ꯏꯃꯨꯡ ꯊꯣꯛꯄꯅꯤ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯃꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯅꯨꯄꯥꯗꯣ
ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯊꯣꯛꯄ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒꯤ ꯂꯧꯐꯝꯗꯁꯨ ꯆꯠꯂꯅꯨ ꯁꯤꯜꯍꯩꯕꯒꯤ ꯂꯧꯐꯝꯗ ꯑꯗꯨꯝ ꯈꯨꯜꯂꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯊꯣꯛꯄ ꯄꯥꯈꯪ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯏꯃꯧꯁꯦ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯝ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯏꯃꯥ ꯑꯩꯗꯤ ꯌꯨꯝ ꯑꯃꯨꯛ ꯄꯥꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯌꯨꯝ ꯑꯃꯨꯛ ꯄꯥꯜꯂꯕꯗꯤ ꯏꯃꯥꯗꯤ ꯀꯅꯥꯒ ꯂꯩꯒꯅꯤ ꯑꯩꯗꯤ ꯏꯃꯥꯕꯨ ꯊꯥꯗꯣꯛꯂꯣꯏ ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯊꯣꯛꯂꯕꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯒꯅꯤ ꯏꯕꯦꯝꯃ ꯃꯗꯨꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏꯅꯦ ꯏꯃꯥꯁꯨ ꯉꯝꯅꯕ ꯍꯣꯠꯅꯗꯣꯏꯅꯤ ꯑꯩꯕꯨ ꯅꯅꯥꯛꯇ ꯊꯝꯕ ꯍꯥꯏꯕꯁꯤ ꯏꯃꯨꯡꯗꯨꯗ ꯑꯋꯥꯕ ꯍꯦꯟꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯏꯃꯥ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ ꯅꯃꯧ ꯃꯊꯥ ꯁꯥꯏꯗ ꯏꯃꯥꯒꯤ ꯈꯜꯂꯒ ꯌꯨꯝꯁꯨ ꯄꯥꯅꯤꯡꯗꯦ ꯏꯕꯦꯝꯃ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯌꯨꯝ ꯄꯥꯜꯂꯒ ꯏꯆꯥꯅꯨꯄꯥ ꯄꯤꯕꯁꯨ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯃꯨꯠꯄ ꯇꯥꯔꯦ ꯑꯗꯨꯅ ꯅꯪ ꯑꯩꯈꯣꯏꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯇꯥꯏꯕꯪꯁꯤꯗ ꯃꯨꯠꯇꯅꯕ ꯀꯟꯅꯅꯕ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯏꯃꯥ ꯑꯩꯗꯤ ꯂꯝꯁꯤꯗ ꯃꯤꯇꯣꯞꯅꯤ ꯑꯗꯨꯒ ꯂꯝꯁꯤꯒꯤ ꯅꯤꯡꯉꯣꯜꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯨꯈ꯭ꯔꯥꯕꯤꯅꯦ ꯀꯅꯥꯅ ꯑꯩꯕꯨ ꯄꯥꯝꯕꯤꯗꯣꯏꯅꯣ ꯑꯩ ꯑꯃꯨꯛ ꯌꯨꯝ ꯄꯥꯟꯒꯅꯤ ꯊꯥꯖꯗ꯭ꯔꯤ ꯏꯃꯥ ꯏꯕꯦꯝꯃ ꯀꯔꯤꯁꯨ ꯋꯥꯈꯜ ꯋꯥꯔꯨꯅꯨ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯖꯔꯛꯀꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯤꯟꯊꯣꯏ ꯁꯤꯜꯍꯩꯕꯒꯤ ꯂꯧꯐꯝꯗ ꯐꯕꯣꯡ ꯈꯣꯝꯕ ꯑꯃꯨꯛ ꯆꯠꯈꯤ ꯁꯤꯜꯍꯩꯕ ꯂꯤꯟꯊꯣꯏꯒꯤ ꯃꯇꯧꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯛꯈꯤ ꯑꯗꯨꯒ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯈꯤ ꯁꯤꯜꯍꯩꯕꯒꯤ ꯃꯔꯨꯞ ꯅꯨꯄꯥ ꯊꯣꯏꯕ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯁꯤꯜꯍꯩꯕꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯥꯅ ꯃꯇꯥꯎ ꯁꯤꯜꯍꯩꯕꯒꯤ ꯂꯧꯐꯝꯗ ꯇꯣꯏꯅ ꯂꯥꯛꯄꯤ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯥꯎ ꯁꯤꯜꯍꯩꯕꯗ ꯍꯪꯂꯝꯃꯤ ꯏꯇꯥꯎ ꯅꯪꯒꯤ ꯂꯧꯐꯝꯗ ꯇꯣꯏꯅ ꯐꯕꯣꯡ ꯈꯣꯝꯕ ꯂꯥꯛꯄꯤ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝ ꯐꯖꯩ ꯂꯝꯁꯤꯒꯤ ꯅꯤꯡꯉꯣꯜꯁꯨ ꯃꯥꯟꯗꯦ ꯌꯦꯡꯕꯗ ꯅꯨꯄꯤꯗꯣ ꯌꯥꯝ ꯐꯖꯩ ꯏꯇꯥꯎ ꯅꯨꯄꯤꯗꯣ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤ ꯂꯨꯈ꯭ꯔꯥꯕꯤ ꯂꯤꯟꯊꯣꯏꯅꯤ ꯃꯍꯥꯛ ꯂꯝꯁꯤꯒꯤ ꯅꯤꯡꯉꯣꯜꯁꯨ ꯅꯠꯇꯦ ꯃꯍꯥꯛ ꯃꯅꯦꯝꯄꯣꯛ ꯊꯥꯖꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯟꯈ꯭ꯔꯕꯅꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯕ ꯑꯁ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯐꯖꯕꯤ ꯃꯧ ꯅꯍꯥꯅꯤ ꯑꯗꯨꯒ ꯃꯥꯂꯦꯝꯗꯣ ꯅꯪꯒ ꯁꯥꯒꯩ ꯊꯣꯛꯄ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯗꯣ ꯑꯇꯩꯁꯤꯡꯗ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯈꯔ ꯍꯣꯠꯅꯕꯅ ꯐꯅꯤ ꯈꯜꯂꯤ ꯏꯇꯥꯎ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯁꯨꯛ ꯐꯖꯕ ꯄꯥꯈꯪꯁꯤꯅ ꯂꯨꯈ꯭ꯔꯥꯕꯤꯒ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯅꯈꯤꯅꯤꯗ ꯏꯀꯥꯏꯖꯩꯗ ꯃꯁꯤꯅꯦ ꯑꯩꯅ ꯏꯀꯥꯏꯔꯤꯁꯦ ꯏꯕꯨꯡꯉꯣ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯅꯦ ꯉꯥꯡꯅꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯍꯣꯠꯅꯔꯣꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯥꯏꯍꯧꯔꯒꯦ ꯅꯪꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯣꯏꯗ ꯀꯔꯤꯒꯤ ꯄꯥꯡꯉꯣꯏꯗꯕꯅꯣ ꯁꯣꯏꯗꯅ ꯄꯥꯡꯕꯤꯒꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯁꯤꯜꯍꯩꯕ ꯂꯤꯟꯊꯣꯏ ꯈꯣꯏꯒꯤ ꯌꯨꯝꯗ ꯃꯇꯥꯎ ꯊꯣꯏꯕꯒ ꯂꯥꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯁꯤꯜꯍꯩꯕ ꯅꯪꯗꯤ ꯅꯁꯛꯄꯨ ꯏꯀꯥꯎ ꯀꯥꯎꯔꯦ ꯃꯇꯝ ꯁꯥꯡꯅ ꯃꯤꯔꯝꯗ ꯂꯩꯔꯨꯕꯅ ꯈꯨꯟꯁꯦ ꯏꯍꯣꯡ ꯍꯣꯡꯂꯝꯂꯦ ꯂꯩꯈꯤꯗ꯭ꯔꯕ ꯅꯪꯒꯤ ꯕꯥꯆꯧ ꯑꯗꯨꯒ ꯅꯌꯥꯝꯕꯁꯤꯡꯗꯣ ꯂꯩꯔꯝꯂꯕꯗꯤ ꯍꯣꯡꯂꯛꯂꯤꯕ ꯃꯌꯥꯝꯁꯦ ꯎꯕ ꯐꯪꯂꯝꯒꯅꯤ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯂꯥꯏꯕꯛꯁꯤꯗꯗꯤ ꯏꯃꯥ ꯕꯥꯆꯧ ꯑꯗꯨꯒ ꯏꯌꯥꯝꯕ ꯑꯅꯤꯗꯣ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯑꯗꯨꯒ ꯏꯌꯥꯝꯕ ꯃꯥꯂꯦꯝ ꯈꯛꯇꯔ ꯌꯨꯝ ꯄꯥꯜꯂꯤꯕꯁꯦ ꯅꯪꯒꯤ ꯕꯥꯆꯧ ꯑꯗꯨꯒ ꯅꯌꯥꯝꯕ ꯑꯅꯤꯗꯣ ꯂꯩꯅꯥꯅ ꯅꯥꯗꯨꯅ ꯁꯤꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯏꯃꯧ ꯑꯃꯗꯤ ꯂꯝꯗꯨꯗ ꯂꯩꯍꯧꯔꯦ ꯃꯄꯥꯝꯗ ꯍꯟꯈꯤꯅꯕ ꯑꯩꯅ ꯑꯌꯥꯕ ꯄꯤꯈꯤ ꯑꯗꯨꯕꯨ ꯏꯃꯧ ꯂꯤꯟꯊꯣꯏꯗꯤ ꯌꯥꯈꯤꯗꯦ ꯃꯥꯅ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯈꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨꯅ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯑꯅꯧꯕ ꯑꯁꯥ ꯑꯣꯏꯍꯟꯕꯤꯈꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯃꯤꯇꯣꯞꯅꯤ ꯈꯜꯂꯕꯁꯨ ꯏꯃꯥꯒꯤꯗꯃꯛꯇꯗꯤ ꯑꯁꯦꯡꯕ ꯂꯝꯁꯤꯒꯤ ꯅꯤꯡꯉꯣꯜꯅꯤ ꯈꯜꯂꯤꯕꯅꯤ ꯃꯅꯦꯝꯕꯣꯛ ꯊꯥꯖꯅ ꯉꯥꯡꯂꯤꯕꯗ ꯂꯤꯟꯊꯣꯏꯅ ꯇꯥꯕꯗ ꯀꯞꯈꯤ ꯃꯅꯦꯝꯕꯣꯛ ꯊꯥꯖꯅ ꯁꯤꯜꯍꯩꯕ ꯑꯗꯨꯒ ꯊꯣꯏꯕꯒꯤꯗꯃꯛ ꯆꯥ ꯄꯨꯔꯛꯅꯕ ꯀꯧꯕꯗ ꯂꯤꯟꯊꯣꯏꯅ ꯃꯃꯤꯠꯇꯒꯤ ꯄꯤ ꯇꯩꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤꯗꯃꯛ ꯆꯥ ꯄꯨꯕꯤꯔꯛꯈꯤ ꯊꯣꯏꯕꯅ ꯁꯤꯜꯍꯩꯕꯗ ꯃꯤꯠꯈꯞꯄꯤ ꯇꯧꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ ꯂꯤꯟꯊꯣꯏꯅ ꯈꯪꯗꯕ ꯁꯥꯗꯨꯅ ꯆꯥꯗꯨ ꯄꯤꯔꯝꯃꯤ ꯏꯃꯧꯁꯦ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝ ꯊꯥꯗꯣꯛꯂꯒ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯇ꯭ꯔꯕꯗꯤ ꯑꯩ ꯉꯁꯤ ꯇꯥꯏꯕꯪ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ ꯏꯃꯥ ꯑꯩꯕꯨ ꯊꯥꯒꯠꯄꯒꯤ ꯃꯍꯨꯠꯇ ꯁꯤꯜꯍꯩꯕꯁꯦ ꯊꯥꯒꯠꯐꯝ ꯊꯣꯛꯄꯅꯤ ꯏꯃꯥꯁꯨ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯦ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯅ ꯅꯤꯡꯂꯤꯕ ꯁꯦꯝꯕꯤꯕ ꯃꯄꯨꯗꯨꯒꯤ ꯊꯧꯖꯥꯟꯅꯅꯤ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯑꯗꯨꯝ ꯄꯥꯡꯖꯕꯒꯤ ꯋꯥꯅꯤꯗ ꯌꯥꯝ ꯂꯨꯅ ꯈꯜꯂꯨꯔꯅꯨ ꯏꯃꯥ ꯐꯔꯦ ꯏꯃꯥ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯀꯦ ꯆꯥꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯅꯆꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯔꯒꯦ ꯁꯤꯜꯍꯩꯕꯅ ꯂꯤꯟꯊꯣꯏꯗ ꯅꯣꯡꯃ ꯎꯅꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤ ꯂꯩꯀꯥꯏꯒꯤ ꯀꯨꯝꯕꯤꯔꯩ ꯑꯃꯁꯨꯡ ꯄꯥꯟꯊꯣꯏꯅ ꯁꯤꯜꯍꯩꯕꯕꯨ
ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯃꯨꯛꯅꯕ ꯃꯇꯝꯁꯤꯗ ꯁꯤꯜꯍꯩꯕꯅ ꯂꯤꯟꯊꯣꯏꯕꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯁꯤ ꯄꯥꯎ ꯇꯥꯈꯤ ꯄꯥꯟꯊꯣꯏꯅ꯫ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯅ ꯃꯨꯟꯅꯔꯤꯕ ꯅꯨꯄꯥꯗꯣ ꯂꯤꯟꯊꯣꯏ ꯀꯧꯕꯤ ꯇꯧꯉꯝꯕꯤꯗꯨꯒ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯕꯒꯤ ꯋꯥꯁꯦ ꯅꯪ ꯇꯥꯔꯕꯣ? ꯑꯩꯗꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯑꯗꯤ ꯃꯍꯥꯛ ꯑꯐꯕ ꯑꯣꯏꯔꯣꯏꯅ ꯈꯜꯂꯤ꯫ ꯀꯨꯝꯕꯤꯔꯩꯅ ꯑꯩꯈꯣꯏ ꯃꯥꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯁꯤ꯫ ꯅꯍꯥꯟꯇ ꯂꯥꯛꯂꯤꯕ ꯉꯈꯥꯡ ꯉꯅꯥꯎꯃꯅ ꯃꯇꯝ ꯀꯌꯥ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕ ꯃꯍꯥꯛꯄꯨ ꯃꯨꯟꯒꯗꯕꯒꯤ ꯍꯣꯠꯅꯕ ꯁꯥꯔꯤ꯫ ꯍꯦ, ꯅꯪꯁꯨ ꯅꯪꯒꯤ ꯑꯣꯏꯗꯣꯔꯤꯕ ꯅꯠꯇꯦ, ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ? ꯋꯥꯗꯣ ꯉꯥꯡꯕꯗꯅꯦ ꯈꯔ ꯆꯦꯛꯁꯜꯂꯨ ꯅꯪꯁꯨ, ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯌꯥꯝꯅ꯫ ꯅꯨꯄꯤ, ꯅꯪꯒ ꯑꯩꯒꯁꯦ ꯀꯅꯥꯅ ꯃꯁꯛ ꯃꯇꯧ ꯍꯦꯟꯅ ꯐꯖꯒꯦ? ꯅꯪꯕꯨ ꯃꯤꯠ ꯅꯥ ꯄꯥꯟꯗꯕ ꯖꯥꯠꯂꯣ? ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯀꯨꯝꯕꯤꯔꯩ ꯂꯩꯔꯥꯡꯂꯛꯇ ꯑꯊꯣꯏꯕꯤ ꯍꯥꯏꯅꯔꯤꯁꯦ ꯅꯪ ꯈꯪꯗꯦ? ꯑꯦ, ꯅꯪꯕꯨ ꯅꯃꯥꯏꯗꯣ ꯑꯝꯇ ꯄꯥꯟꯗꯕ ꯖꯥꯠꯂꯣ? ꯃꯥꯏꯗꯣ ꯀꯔꯤ ꯄꯥꯜꯂꯒꯦꯕ? ꯍꯥ? ꯅꯃꯥꯏꯗꯣ ꯀꯔꯤ ꯄꯥꯜꯂꯦꯅ ꯉꯥꯡꯉꯤꯅꯣꯕ? ꯅꯀꯣꯛ ꯍꯥꯏꯔꯦ ꯉꯥꯃꯨ ꯃꯀꯣꯛ ꯍꯦ ꯃꯥꯜꯂꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯎꯅꯦ꯫ ꯂꯩꯔꯥꯡꯂꯛꯇ ꯑꯊꯣꯏꯕꯤ ꯀꯨꯝꯕꯤꯔꯩꯒ ꯍꯥꯏꯖꯤꯜꯂꯤ, ꯁꯤ! ꯍ! ꯏꯕꯦꯝꯃ, ꯑꯩꯈꯣꯏꯅ ꯀꯟꯅ ꯃꯨꯛꯅꯔꯤꯉꯩꯗ ꯑꯥꯗ ꯂꯥꯛꯂꯤꯕꯁꯤ ꯎꯗ꯭ꯔꯥ? ꯀꯅꯥꯅꯣ? ꯅꯪꯕꯨ ꯑꯝꯇ ꯌꯦꯡꯉꯨꯅꯦ꯫ ꯑꯦ, ꯁꯤꯗꯤ ꯁꯤꯜꯍꯩꯕꯒ ꯂꯩꯀꯥꯏꯒꯤ ꯑꯐꯥꯎꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯂꯤꯟꯊꯣꯏꯅꯤꯅ꯫ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯩꯈꯣꯏꯁꯦ ꯂꯩꯁꯥꯕꯤꯅꯤ, ꯃꯥꯅ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔꯕ ꯖꯥꯠꯂꯣ? ꯁꯩꯗ ꯆꯣꯞꯈ꯭ꯔꯦꯗ ꯑꯩꯈꯣꯏꯁꯦ꯫ ꯑꯁ, ꯂꯣꯏꯔꯦ꯫ ꯀꯔꯤꯅꯣ ꯅꯨꯄꯥꯁꯤꯅ ꯂꯨꯈ꯭ꯔꯥꯕꯤꯁꯤꯗ ꯑꯁꯨꯛ ꯊꯋꯥꯏ ꯌꯥꯎꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯁꯤ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯑꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯇꯧꯔꯤꯁꯤ꯫ ꯏꯕꯦꯝꯃ, ꯅꯪꯅ ꯂꯩꯔꯥꯡꯂꯛꯇ ꯑꯊꯣꯏꯕꯤꯅꯤ ꯍꯥꯏꯗꯥꯏ? ꯀꯔꯤ ꯇꯧꯕ ꯉꯝꯒꯦ? ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ꯫ ꯏꯕꯦꯝꯃ, ꯑꯩ ꯇꯧꯒꯦ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯅ ꯂꯩꯀꯥꯏꯗ ꯋꯥ ꯁꯟꯗꯣꯛꯁꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤꯁꯦ ꯏꯀꯥꯏꯖꯗꯅ ꯇꯣꯛꯄ ꯌꯥꯏ꯫ ꯑꯗꯨꯁꯨ ꯌꯥꯏꯅꯦ꯫ ꯀꯝꯕꯤꯔꯩ, ꯅꯪꯁꯦ ꯋꯥꯈꯜꯗꯤ ꯐꯖꯅ ꯂꯩꯍꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯀꯥꯏꯗ ꯁꯤꯜꯍꯩꯕ ꯂꯨꯈ꯭ꯔꯥꯕꯤꯒ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯗ ꯁꯟꯗꯣꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯗꯨꯝ ꯉꯥꯡꯅꯈꯤ꯫ ꯁꯤꯜꯍꯩꯕꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯃꯥ ꯆꯥꯎꯕꯤꯗꯤ ꯁꯥꯎꯔꯒ ꯃꯆꯥꯕꯨ ꯋꯥꯔꯛꯀꯦꯅ ꯉꯥꯏꯔꯝꯈꯤ꯫ ꯏꯃꯥ, ꯆꯥꯛ ꯂꯥꯝꯃꯤ, ꯆꯥꯛ ꯆꯥꯔꯁꯦ꯫ ꯆꯥꯛ ꯂꯥꯝꯕ ꯐꯥꯎꯔꯝꯅꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯥꯡꯕꯤ ꯎꯅꯕ ꯆꯠꯄꯒꯤ ꯏꯆꯥ ꯋꯥꯔꯝꯃꯅꯤ꯫ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯏꯃꯥ? ꯏꯃꯥꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯅꯨꯄꯤꯗꯨꯗ ꯑꯁꯨꯝ ꯉꯥꯡꯉꯤꯁꯤꯕꯨ ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯉꯥꯡꯕ ꯍꯧꯅꯕ꯭ꯔꯥ ꯏꯃꯥ? ꯅꯪ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯅꯪꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕꯁꯦ ꯇꯥꯗꯕ꯭ꯔꯥ? ꯈꯨꯟꯁꯤꯗ ꯂꯩꯁꯥꯕꯤ ꯂꯩꯇꯕꯒꯨꯝꯅ ꯅꯪꯅ ꯂꯨꯈ꯭ꯔꯥꯕꯤꯒ ꯅꯨꯡꯁꯤꯅꯔꯤꯗꯣ ꯇꯣꯛꯎ꯫ ꯏꯃꯥ, ꯅꯨꯄꯤꯗꯨ ꯈꯨꯟꯁꯤꯗꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯒꯤ ꯏꯍꯦꯟ ꯍꯦꯜꯂꯤꯕꯅꯤ꯫ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗ ꯃꯃꯥ ꯃꯄꯥ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯖꯥꯠ ꯏꯒ ꯇꯤꯟꯅꯈ꯭ꯔꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯑꯩꯈꯣꯏꯒ ꯏꯃꯨꯡ ꯊꯣꯡꯅꯩ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ ꯏꯃꯥ? ꯑꯩꯈꯣꯏ ꯃꯈꯣꯏꯒꯅꯦ ꯀꯔꯤꯁꯨ ꯃꯔꯤ ꯊꯣꯛꯅꯗꯦꯀꯣ꯫ ꯃꯈꯣꯏꯗꯤ ꯃꯤꯇꯣꯞꯅꯤ꯫ ꯃꯈꯣꯏꯅ ꯋꯥꯕ ꯃꯇꯝꯗ ꯏꯃꯨꯡ ꯊꯣꯛꯄꯅꯤ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯃꯈꯣꯏ ꯑꯩꯈꯣꯏꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ꯫ ꯅꯪ ꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄ ꯌꯥꯔꯣꯏ꯫ ꯅꯪ ꯅꯨꯄꯤꯗꯨꯒ ꯂꯩꯒꯦ ꯍꯥꯏꯔꯒꯅꯅꯦ ꯇꯣꯉꯥꯟꯅ ꯆꯥꯗꯧꯕ꯫ ꯏꯃꯥ, ꯀꯔꯤꯒꯤ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯕꯅꯣ? ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯍꯩ, ꯅꯃꯥ ꯑꯩꯉꯣꯟꯗ ꯄꯔꯥ ꯇꯝꯕꯤ ꯇꯥꯛꯄꯤꯔꯛꯀꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨ꯫ ꯃꯗꯨꯅ ꯅꯪꯒꯤꯅꯦ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯁꯤꯜꯍꯩꯕꯅ ꯆꯥꯛ ꯆꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞ ꯊꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯏꯇꯥꯎ ꯁꯤꯜꯍꯩꯕ ꯂꯩꯕ꯭ꯔꯣ? ꯁꯤꯜꯍꯩꯕ, ꯑꯝꯇ ꯊꯣꯛꯂꯛꯑꯣ꯫ ꯀꯔꯤꯒꯤ ꯅꯇꯥꯎ ꯁꯤꯜꯍꯩꯕꯕꯨ ꯄꯪꯀꯧ ꯀꯧꯔꯤꯕꯅꯣ? ꯅꯈꯣꯏ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯀꯣꯏꯕ ꯆꯠꯀꯦ ꯍꯥꯏꯔꯤꯔꯣ? ꯍꯥ? ꯅꯈꯣꯏꯕꯨ ꯈꯨꯟꯁꯤꯗ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂꯣ? ꯂꯨꯈ꯭ꯔꯥꯕꯤꯗꯣ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ꯫ ꯏꯆꯥꯒꯤꯗꯃꯛ ꯀꯨꯝꯕꯤꯔꯩꯗꯨ ꯑꯣꯏꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯊꯣꯏꯕꯒ ꯁꯤꯜꯍꯩꯕꯒ ꯎꯅꯗꯅ ꯃꯌꯨꯝꯗ ꯁꯥꯎꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯂꯤꯟꯊꯣꯏꯗ ꯆꯠꯇꯨꯅ ꯁꯤꯜꯍꯩꯕꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯇꯝꯈꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯂꯤꯟꯊꯣꯏ ꯏꯀꯥꯏꯕꯅ ꯃꯄꯥꯜ ꯑꯃꯠꯇ ꯊꯣꯛꯈꯤꯗꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯃꯅꯦꯝꯄꯣꯛꯅ ꯆꯥꯎ ꯊꯛꯎ ꯍꯥꯏꯔꯕꯁꯨ ꯌꯥꯈꯤꯗꯦ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯆꯥꯛ ꯆꯥꯎ ꯍꯥꯏꯔꯁꯨ ꯌꯥꯗꯦ꯫ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯒꯦ? ꯏꯃꯥ, ꯑꯩꯁꯦ ꯀꯔꯤꯒꯤ ꯂꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗꯨꯗ ꯍꯟꯈ꯭ꯔꯒꯦ ꯏꯃꯥ꯫ ꯏꯕꯦꯝꯃ, ꯀꯅꯥꯅ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯔꯛꯂꯕꯒꯦ? ꯍꯥꯏꯌꯣ ꯏꯃꯥꯗ, ꯍꯥꯏꯌꯣ꯫ ꯏꯃꯥꯅ ꯉꯥꯡꯒꯦ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯣ꯫ ꯏꯃꯥ, ꯑꯩꯁꯤꯕꯨ ꯃꯤ ꯅꯠꯇꯕ꯭ꯔꯣ? ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯤꯇꯣꯞꯅꯤ, ꯑꯗꯨꯒ ꯋꯥꯔꯛꯇꯕꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ, ꯑꯃꯥꯡꯕꯤꯅꯤ ꯍꯥꯏꯅꯕꯁꯤ ꯇꯥꯗꯕ꯭ꯔꯣ ꯏꯃꯥ? ꯑꯩ ꯈꯥꯡꯕꯗ ꯋꯥꯏꯌꯦ ꯏꯃꯥ꯫ ꯏꯕꯦꯝꯃ, ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯇꯥꯏ꯫ ꯃꯈꯣꯏꯒ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏꯗꯅꯤ ꯋꯥꯒꯗꯕꯁꯤ꯫ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯟꯕꯤꯅꯕ ꯂꯦꯞꯄꯤꯅꯕ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯏꯃꯥꯁꯨ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯊꯥꯖꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯁꯤ ꯅꯣꯡꯃꯗꯤ ꯄꯔꯥ ꯇꯝꯕꯤꯒꯅꯤ ꯈꯟꯗꯨꯅ ꯂꯩꯈꯤ꯫
Noongmadi Thajana mamong nupibu puduna laisangda chatminakhi. Makhoina katnaba hailei khara puraga chatki. Laisang yaurabada makhoi ani laisangda lai khurumgena tawringaida. Laisangduda seba tawriba amaibaduna mamong nupibu khamki. Ibema, nangdi changba yaroi. Karigi imaudi changba yaroi deiba. Ima, namong nupi simitomni. Karigumba mana changlabadi laisangsi mangthoklani. Aduga laisangsida kananasu lai khurumba laklaroi. Oza, aikhoina ningliba laisina. Nangna mitopni, nangna asengmani. Aduga nangna amangba mini haigadra. Asengba amangba jabizat khaiba isor lekti. Isorgi mafamdadi khetnaba lekti. Jabizat khaidi aseng amang lekti. Amaibaduna mamong nupibu lai khurumba yahalamde. Thajana kana haijarabasu purohituna yaramde. Asumna Thaja mamong nupiga lai khurumdana yumda halakhi. Ima, aina khanbaga oiriba matausiga ona tainara oiramle. Lamsigi isorsibu jat bizat amang asing khaiba oiramle. Ibema, isorgi mafamda jat bizat amang asing khaide. Pumnamakse mi oiba ikhoina semba ngaptan. Ima, matungdadi laisang ai chatlaroi. Aina maram oiraga khunsida wathok oirakadaba. Aigise matungdadi ima khak chatpiro. Ibema, nama ai leisidi pumnamakse nama aina loina thengragani. Aina khun asida leiba singse nongmadi para ama soidana tambigani. Silhaibasu laikaina ngangbado khangba ngamdana Linthoiga nungsi mari tatnaki. Mamagi haiba induna kumbirega luhongki. Chahi ama loirakpagi kunduda kumhai matam laki. Hairiba kumhai sida laikai sen khaina duna chak chaminakhiba matamni. Thasu sen khaina ribado mamong nupigi saruka loinana seldu piki. Chak chanaba matam yorakpada laikai gi mi singna magi chak puniraki. Linthoisu manimboka magi damakta yumdagi harauna chak puduna laki. Chak chaphamdu yorakpada laikai gi mi singna murum sonaduna leki. Makhoigi maong matawda Thaja khangba ngamakraduna thauna fana lepkhatuna miyamdu paratamba haurakhi. Nakhoina imau nupise karigidamak hanthana yenglibano. Magi maran karino. Mana nakhoigi nathakta phattaba akaiba kari tawkhrabage. Masi mitopni. Lamsigi ningol nate laining manati atopa jani haiduna karigi hanthana yenglibano. Imau nupigumna puksel chawba leiramloi. Mana magi pokna phamlamdam mama mapa thadoktuna aikhoigi irakta tinjaningliba. Magi laining khetnaba kaya thadoktuna lamsida harauna lakhibani. Nakhoigi phattaba jat bijat khaiba matawsina imausina ngasi phawba khangliba awabase nakhoina laina ubiri. Nakhoisi mi nati. Masi hairamlaga Thajana mamong nupida kamna konduna hairami. Ima oibema chasi yumda. Ima aisa nunghaina chikna chak charasi. Maphamsida aikhoigidamak mafam leite. Chaktu pairo chasi. Oiriba phibamduda khundugi lekai khudingmakna yengnakhi. Thajagi wadada mi kharadi wakhal taraktuna Thajaga mamong nupigabu mayumda hankidanaba khamki. Dilliba marakduda silhaibagi mama chawpina miya maraktagi tholaktuna Thaja amasung mamong nupida ngakpinaba haijaki. Thajana mamong nupibu puduna dilliba miya maraktudagi chathokhi. Miyam tumina lekhi. Amasung Thajagi wahaiduna makhoigi thamoida dana thinbagum anabo oina lehauki. Mathangi namittadi Linthoigi maramda ngangnaba khudingmak tapna mangki. Khunduda aseng amang khaiduna laisangda lai khurumba thingba khudingmak mangkiduna khunnada anauba mapok oina pokhi. Linthoisu matam khara leiraga silhaibagi marup nupa thoibaga luhongduna mayum pankhi. Mana yum pankibasina imungda ngakpi senbinaba leiramdaba khudingmak kokhi. Linthoina manembok Thajabu manakta thambiduna magi seba ningthijana tawbirami.